खुरुमजरी ISTV की मणिपुरी पाव मियें ताबीर सिंबु तराम नोक्सरी अहनबदा मरुबु पाव ngarang midang sangai pawda leiba Tata Motor gi showroom da sakti leiba bomani pokhaikhre mi asopandi yaukide paw sandurung bizare ngarang midang pung taramatoi makhairom taba adwaida Singdeme police station gi manung janba sangai pawda leiba Tata Motor gi showroom da bom pokhaikhre Thokdok thokpam dagi fangba pawda pokhai kiba bom adu showroom gi fencing gi wangmadagi langsilaktuna pokhai hanba oiramba yai haina thajanari Thokdok thokpam da Imphal West district ki mokok thongba police amadi bom expert sing laktuna yengsanke bom expert gi fangba pawgi matungina showroom gi soliba condition asina pokhai kiba bom asi yamna sakti leiba IED bom ani oigani matam amatada remote natraga timer season aduna bom ani du pokhai han kibasu oigani Thokdok asida mishimina amadi asopan gi pawdi leite showroom gi glass khara akai toi thokpa natana gari sing amata sokhide showroom asi Punjab tagi housingna MG Avenue de leiba Kulwan Singh China kuba amagini bomadu kanana karigidama pokhai lamibino haiba hauzimakide khangmangamdre singamai PS na case amalokotuna chijinba hokre RIMS की अहांगबा स्टाफ नर्स सामगतरा तरुलंगनबा रिटर्न टेस्ट था सिगी तांग तरानी थोइगी नुंकिल पुंग अमदेगी अहुम फावबा टोंगान टोंगानबा सेंटर सिंगना पांगतोलगनी हाइरी सांगिंग परीक्षा सि नियम जुमना पांगतोइ हाइबदु खंगनबगिदमा आंसर स्क्रिप्ट सिंग कंप्यूटराइज सिस्टम दा येंगनी मसिगी दरकार रेबा थबक सिंग RIMS अथॉरिटी ना लखतपा लोइरे अइबा चांगेंगी परीक्षा की फॉल डिसेंबर की तांग 13 दा लौकथोकनबा पांदम थमली हौजि पावगी मरथना अतेम बेमतंग लौजरी ब्रेक की मतुंगदा तरामना मोक्सरी Manipur soil testing laboratory mai pang mathau tahanribasi manpower watpanani matamga chana tabalo singwagi pathapna darkar oiba changda pothok puthokpa ngamdabani haina agriculture department ke additional director PS Rajendra na phongdokre Indian Institute of Soil Testing Bhopal gi makhada anova soil sample chama test tawayaba mobile sub testing kit mathau tawa hauragani haukiba sahida puthokiba pothoki changdagi sahi asina hena pothok lebagi khudam leire masi chahi khudingi hengat handuna longmi singmu pungning thogat pachangi haiki mobile testing asi matamga chanadraba aduga chapchaba report piba ngamdre Bhopal da leiba institute asidagi test tongnaba thorang leire haiki model district oina thoba Bishnupur ga tawduri ada district irrigation plan haibam semi Bishnupur ne thoba ne palis ka west khaktane ba bena yam thoina rice board ga haise singi yawadi yadi singi district ma panjimang da district ma panjimang da manga amadi hill ni do ada sidede panglok to bang ngtene ya ba ma na phi agency ma khaklai agency ma khada extension functionary ni sigi team sina ikona soil sample collection tawba aduge area identify tawba karamba area da karamba crop tharaga soil test to batuna karamba mana masing chanaga de ga bisi moi mateng lawr kan sahi me ki requirement is 7 lakh metric ton adagi minimum 1.5 to maya da tale ba kono somum de lai si maram se singa plenga manda se only rice actually Bishnupur ne thoba ne palis ka west khakta ne ba bena yam thoina rice board ga haise singi yaga de yadi singi de sigma panjimang da sigma panjimang da manga amadi hill ni do next year de koi krishi ka award se koi improve attempt to bine Fazul Silapada Maripa Amhana Ngarang midang sangai pawdare ba Tata Motor gi showroom da sakti leiba bomani pokhaikre ni aswapandi yaukide hojigidi ISTV gi pawmi dabi singma makana rumjari